Loyalam E-PAO tabiriba khudimakpu Hitram Susmitana numidangi paw pizari ahanbida maruoiba headline. Kokomina sinduna hayeng pangtokdoriba miyamgi wakat khongchat pumnamakna saruk yabiyu demand phangdriba phawba khongjang handok loi haina YK Direna phongdorakli. Indro Mannar border da ayamna Kanna bi manga Hatkhre Litan area da Khut Thoknari tangphul ama kuki ani sire. Employees singi thang sunumit ki suti Hatkhre paw sandona pijori. Kokomina sinduna hayeng pangtokdoriba miyamgi wakat khongchat pumnamakna saruk yabiyu demand phangdriba phawba khongjang handok loi haina YK Direna phongdorakli. Lamdamasi da thokliba misi minagi thokdoksing asiga mari lenana kokomina sinduna hayeng chakadoriba miyamgi wakat khongchat asida pumnamak sharu yabiyu khongchat asiga mari lenana lengata point taruk yawba memorandum ama pisingani kokomina taliba demand sing asi phangdriba phawbadi hauzik miyamga lenana changsiliba khongjang asi handokpagi wafam leite haina kokomigi convener YK Direna ngasi lamfeda leiba lub asigi office ta pangtokiba pawgi mifam ama da phongdokre. Hayeng chakadoriba miyamgi wakat khongchat asiga mari lenana lengakta thabak oino onthoknaba pisinggadoriba memorandum asida yawriba points singdi India lengakna lamdam asigi yalhongmi sing asi muthanaba chathariba proxy war asi lephanaba state lengakna thongna leina India lengakta taksinma ngamloidra Manipur lengakna lamdam asida mihat mipun chathariba kuki narco terrorist sing asi muthatlaroidra tronglawbi mihar amasung TM kasom mihata chenaba sing faduna justice phangaloidra Tronglawbi mihat kamari lenana pendaba miyamna changsinkiba ihauda CRPF na michom ahum hatkiba thodok adugi matangda judicial inquiry tawduna maralaiba CRPF personnel sing adugi mathakta action amata lawroidra lanjena duna leriba IDP sing atubada mayumda hanjalhanaba thabak sing lokhalaroi amadi su abrogate tawroidra haba asini Hariba demand sing asigi matangda lengaki maikedigi chap chaba positive response pirakpaga loinana chap chaba khongthang sing lokhatriba phawba kokomi amasung miyamna hauji changsiliba khongjang asi handokpagi fire leite maramaduna hayeng chakadoriba miyamgi wakat khongchat asida nungthil pung ama tabadigi maikedigi miyam saruk yaduna hena mapung phaba ohenbiyu haiki Kuki volunteer ani hatkibagi thodok inquiry tawgadabani haina kahorna fundorakli Ngasi ayuk angambada Ukhrul district Songfau amasong Molam Kuki khulda khulai paibasina akan mongda attack chatharakpagi thodokta Kuki village volunteer ani lekidre nupi angang khayana soklei yum kaya su mai tharamle haina Kuki organization for human right trust kohorna thadrokpa cherolaman hairi Cherula sina makhatana haribana militant sing aduna ngasi ayu angambada pung manga minute kuntrarom tabda miyam tumnaringai matamda attack chathaduna khunja volunteer ani adu hatkibani yum ani amasu mai tharamle Kuki village volunteer ani aduna duty tawringida khulai paibasing aduna nomai kapsilakpadigi sadan bagi license kansing sizinaduna miyam kanaba honabada nomaina pandana laikidabani Tawdogasigi matangda police ki maikadagi FIR lokatuna akaknaba matamgi manungda inquiry chathagadabani loinana mihat aduda chenaribasing adu masak khangdoktuna fagatuna logi thongda matik chaba cherak pigadabani asigumba hingsagi tawdoksing asi makhatana thoktanaba Kuki nagaga tainaba kudong tiningai oiba jaga singda Central Armed Police Force deploy tawgadabani laikhidrabasing adugi ex gracia piba yauna asokpasing adugi laihengbada medical support pigadabani Khulai paibasing aduna mai tharamlaba yumsing adu lengaki maikedigi nauna sabaga loinana awaba taraba imung singda rehabilitation gi khudongchaba pigadabani thodok asigi matangda National Human Rights Commission yauna mari leneba singna miyeng changadabani hairi Indro Mannar border da IM Kanna bi manga Hatkhre Litan area da Khut Thoknari tangkhul ama kuki ani sire tha asigi tarani panda Ukhrul Lambigi TM kasomda Kuki militant singna tangkhulnaga ani hatkiba thodok aduna maram oiraga Ukhrul amasung Kamjong district ki jaga singda haujiksu tension wangna lairi ngasi ayuk anganbada Kamjong district ki Indro Mannar border area da NSCN IM na Kanna bi manga Hatkhre Litan police station gi manung chanba jaga singda su Kuki amasung NSCN IM gi marakta akan mamongda Khut Thoknari Khut Thoknabagi thodok sing aduda tangkhulnaga volunteer ama Kuki terrorist ani laikhidre hari Pau asina makatana haribana ngasi ayuk anganbada Indro Mannar border gi area da Kanna bigi apaba makhagi khutlai sing paiba gather kulnom Kamjong district ki international border area da changsilaktuna naga khulsingda attack tawduna micham miyam sing hatnaba honaki Thodok adugi pau phangbaga NSCN GPRN gi Supreme Commander Southeast Command
J Major General Alengi Luching Makhada Kuki militants sing adugi mathakta landaki loinana KNAB gi carer manga Hatkhre atopakaya amana asogapan nangankre hari NSTN GPRN gi maike digi makhatana haribana TM kasomda naga micham ani hatkiba saragai thel thoi sarkafung amasong manak nakpa khulsing deleriba naga singi mathakta kuki singna attack toba thodok sing adugi chap chaba pakumpi gini kuki singna chathariba asigumba landabagi thawong sing asida naga singna tumina leiroi naga miyam gi safety dignity amasong right singi damak chapchana thenagani asigumba luraba planfam asida naga miyam amata oina punsinabasu appeal tawrakli hari lup asigi maikadigi social media da makoina hatkhra miyusing adugi photo ga konana thagalakli Maragasida Ukrul district ki Sina Katel da kuki militant singna naga village guard ama ngasi ayu angameda Hatkhre mafam asigi ilap laptana mulan amasong sonafal village ani gi maraktagi kuki lahlauba ani gi asiba hakchang phale hauzik makhatana songfenda kuki amasong NSCN ahim gi marakta kana khuthokna khre hari Tronglawida CRPF na hatkhra miyoi ahum gi hakchang laukhre Haukiba April 3 ke ayu angan meda Bisnupur district ki Moirang police station gi manung chanba Tronglawbi awang laikai da kuki militant singna bomb kapsin na angang ani hatkiba amasong apopi mamana tamthina sogan khiba thodok adugi matung tarakpada miyamna changsin khiba ihauda CRPF na nongmaina kapada laikhidraba miyoi ahum gi hakchang ngasi imung manungna rims ki moktagi aroiba mathong mangam gi dama puthakrai ngasi imung manungna rims ki moktagi laukraba asiba hakchang sing adudi torbung wai khurok tagi livestream jiten phawakchau ikhai awang laika digi huidrom Michael Elias Henry amasong kumbi tera khongdagi waheng bam bobini asiba hakchang sing asi lokhiba asigi matangda laikhidraba waheng bam bobi gi mama livestream jiten phonglokiba da JAC amasong victim gi imung manung gi miyusingna lengang na thamlakhiba wafam sing adu point kharda yanabadagi JAC ga khanarba matungda laikhidraba gi mama nupi amasong macha singna su chafam thakpam khangdana wana lairiba phibam asi yenglaga asiba hakchang sing asi lokhibani Tronglawbi gi angang ani si khiba thodok sing adugi matangdadi JAC na lengang ta taliba demand sing phangdriba phawa JAC amasong CSO sing na changsiliba khongjang singda laikhidrabagi imung manunggi maikaidegi mapung phana sawatkani haiki employees singi thangzanumi ki suti kakthakrai Chief Minister N. Viren gi lengak matamda chayol khodingi thangzanumi asi government employees singi oina suti lakthoklomkhiba adu ngasi Manipur lengak ki ZAD Joint Secretary Thokchom Vedajit na thokiba notification amagi matung inna general holiday taba numit natana government office autonomous body institution corporation society board amasong public sector under taking sing makha taba order ama thoktriba phawa temporary measure oina thangs numit ki working day oiragani hari order asi mari lenaba authorities singi ayabaga lunena isu tawkhibani hari China da imung amana angang tuition tambibagi thada lupa crore ani pigadauri China da inakaira khunba imung amana phongdolakhiba job advertisement da imung adugi angang tuition tambiba ojada tha agi lupa crore ani pigani haina phongdokrai sahi mari khaktang ariba angang amagi private home tutor thiduna job advertisement adu phonglokhibani senpham asi maming leiraba corporate house thabak tawriba senior executive amagi thagi tolaptagi phaw hele advertisement adugi matung inna pikliba angang amabu ningthina takpi tambiba ngamgadaba matik chaba ojada thagi tolop lupa crore ani pigani hairi home tutor aduna imung adugi chahi mari rom shuraba nupa macha amaga sahi amakhakta ngariba nupi macha amaga mahi masing tambigadabani lairi khak takpi bagi bahutta wang sangang amadi atopa miga matau karamna loinagadage habigi matangdasu tutor aduna angang singda takpi tambigadabani home tutor ogadariba misak adu english ningthina khangbagalana pikliba angang sing adu tungi punsida US kumbalebak singda mahi tamhanabagi matangda takpi tambigadabani hari Yangang Popi Bazada Miyamna Central Forcing Tingkray, Miyo Kaya Siraga Langana Akogi Wakataga the Ripano Hina Fondo Cray. Tronglawbi Miharamasong Infal Ukrulambigi TM Kaso Mihat Yaning the Bopondotuna, Infal Ukrulambigi Yangang Popi Bazada Tankul Amasong, Maite Puruki Nupi Singna Lambi Tingbi Kongjang Sing Cray. Kongjanga Dugi Manunda Infal Omdagi Ukrulam the Hagalaki Bagari Amasong, Mayam Janguna Tatuna Halan Cray. Kongjanga Sigi Matang the
Jasmine Kobi Tangkul Mairapai Lupki Luchingbi Amana Fundokibada Central Force Lena Lena illegal immigrants Singna Mihat Mipun Kaya Tatariba Asi Matanga Lengakta Kayarak Hana Wakat Palay Cray Adubungasi Power positive over Kontang Amatapakat Palay tree Chief Minister Yumnam Kemchana Ukrulda Trust Building Mission Pangtokiba Adugi Manung Chana Miyamda Lambi Asi Chatpa Yaragani Miyam Karisu Kiningai Oide Haram Labamatung Pungnifunipangi Manungda TM Kasomda illegal immigrants Singna ambush Toduna Tangkul Naga Micham Ani Hatkhre Tronglaubidasu Tumnuna Lejaba Angang Ani Pom Kapsinduna Hatkhre Todo Tuliba Jaga Sing Adugi Manak Nagna Central Forcing Lerambesu Micham Miyam Ngak Shenbangam Drabanina Makoida Equina Tazaba Tamdre Maramaduna Central Force Tingbigi Kongjang Makatana Jangsin Kigani Government Kimakadegi Irang Laksinabani Haiduna Central Forcing Tazilak Libani Equina Welcome Taude Central Force that Hazaragadi Equi Kanna Amata Hinglaroi Lenga Kimakadegi Kunja Micham Kaya Yamna Siraga Equi Matakta Landa Ribising Asi Matakta Exan Lokakadoribano Equi Siraga Criminal Sing Adugi Matakta Exan Lokakani Harabadi Equi Sirabasuyare Equi Kaya Siu Haribano Tungi Mirul Oriba Equi Icha Isu Sing Tangduletana Hingogani Harabadi Equi Tawai Tarabasu Tarage Illegal immigrants Sing Asi Leptana Dandarakwa Asina Equi Putum Handaba Awaba Bibagi Todo Asi Matam Sangle Ekoisu Nungaina Hingbe Yahanbiu Central Force Tazilak Tangdule Taba Hanjilakadabanate Ekoingak Sen Gadabani Haina Tazilak Liba Central Forcing Asi Lairiba Makai Ekoi Santi Pangloi Maramaduna Central Forcing Tingbi Kunjing Jangsin Jathaki Haiki Tronglaubi amasung Litan mi Hatkhre no gi President PS Hawkib amasung ZRO gi President Guitena Chathabani Haina Haumina Fundorakli Tronglaubi amasung Litan mi Hat asi no gi President PS Hawkib amasung ZRO gi President Thanglian Pau Kuitegi Khuzil Thaurang Makhada Chathakibani Maramaduna Makoi Ani Faduna Matik Chaba Cherak Pigadabani Haina Federation of Haumigi Maikitigi Fundorakli Hiramasiga Mari Lenangasi Dulalan Kabole Kaidaleba Federation of Haumigi Office Pangtokiba Paugi Mipam Amada Lup Asigi President Sapam Chajadomni Haikibada Haukiba Chehilising Kulumdogi Me Humdagi Ngasi Power Jatarakliba Mihat Mipunamasung you might have a yauna Crime Kudimaxing Asi Kenogi President PS Haukib Amasung ZROG Thanglian Pau Guitegi policy Makhata Chathakibani Mihadasi Makogi separate administration separate state Panghanaba Maite Yamasung Nagada Makoina Thadokpa Mio Karna Chatahan Kiba crime singni Chahi Chakayagi Ning Tambugi Puari Sagona Rakpa Irandam Asibu Machet Tahanaba Makoigi Oiba Kuki Zogi state Amafangnaba India Amadi Manipulenga Kasu sign Taunaduna Makoigi Pangal Sagatuna Lakibani Kenogi President PS Hawkib Asi Manmargi Sosra Treki Mongloi Haba Kuldagi Nagaland Matam Kra Saidang Naba Matunda Chuchampura Laktuna Jaliangam Kuki Nation Haba Lyric Ama Semjin Sajinduna Manipur Habasi Kuki Singi Mapama Pugi Horapamni Haina Instinduna Horak Liba Kuki Nahasing Pangtha Handuna Kuki Langi Map Yeksinduna Lamdam Asigi Yalhumi Singda Landa Halak Kibani ZRO Gi President Thanglian Pau Guite Asisu English Amagachamapan Marfudarada Kazang Constituency da Zomi National Congress da Bot Laptona MP Oraba Matung Lising Amagachamapan Marfudara Mangada Narwanda Manipur Gingam Khailan Selectona Chuchampur da Leduna separate administration demand Duna Lakibani Hari Arabida Maruiba Pau Amukana Pizari Communist Induna Haying Pangtokadoriba Miamgi Wakat Kongchat Punamak Nastaruk Yabiu demand Pangdriba Pava Kongjang Handok Loi Haina YK Durina Fondorakli Indro Mama border da ayamna kene bi mga Hatkhre Litan area da su Khut Thoknari Tangkul ama kuki ani siwe Employees singi thang sanamit ki suti kakthakre Matang Sida Loyalam E-PAO na Namitangi Pau Bibil Lizari Tabili Bukuti Mapu Amuka Hina Kurumzari